Lebanon Hezbollah gi infrastructure da Airstrike Toukhre. Lebanon base tauba siya militant group Hezbollah na Israel da rocket attack taurakpadagi Israel Defense Forces IDF ki warplane sing na Hezbollah gi infrastructure sing da missile kapsin duna thugai khre hai re. Iran gi proxy force oidiba Hezbollah gi rocket attack adugi matungda makoina sisinakhiba technological asset sing amasung military posting thugai khe. Airstrike adu Lebanon gi awangam khay amasung Virnit area sin batung na satkhi haina IDF ki warwala madahai khe. Hamas support tauba oina Hezbollah nasu Israeli military mathok silhanana bagidamak ngayhak leitana rocket kapsin ba amasung drone amade mortar attack kaya taure. Israel na Hezbollah gi mafamda su landa yauksilakta ba mayek sengna warning taure. Ikui dana television na paujel pibada Hezbollah gi makok Hassan Nasrallah na haukiba October 3 Israel gi intelligence fail oikhibagidamak noknakhe adubu mahakna Israel gi awangda anauba lanbung hangdokna ba laukthokpadi tawkhede. Middle East khamtheng na sophisticated oiba khulai amasung equipment thomjinduna leiriba United States nasu Israel gi mayokta lan tawrabade yamna haksin ba phal mayok nagani haina Hezbollah da warning tawre.